ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯆꯥꯝꯃꯒ ꯃꯔꯐꯨ ꯇꯔꯥꯒ ꯅꯤꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯗ ꯁꯟꯗꯣꯛꯆꯈꯤꯕ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯅꯤ ꯆꯥꯝꯃꯒ ꯃꯔꯐꯨ ꯇꯔꯥꯒ ꯅꯤꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛꯇ ꯁꯟꯗꯣꯛꯆꯔꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯇꯥꯕꯤꯈ꯭ꯔꯦ ꯌꯥꯏꯃꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗ ꯃꯃꯥ ꯊꯝꯕꯥꯜꯅ ꯃꯆꯥꯕꯨ ꯎꯈꯤꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯜꯂꯛꯂꯒ ꯃꯌꯨꯝꯗ ꯃꯍꯥꯛ ꯇꯨꯝꯈꯤꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯗꯣꯟ ꯄꯣꯛꯈꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯄꯣꯛꯄ ꯁꯥꯖꯧ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯀꯔꯤꯃꯠꯇ ꯊꯨꯡꯍꯟꯕꯤꯔꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯣ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯔꯒꯦ ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯒꯦꯅꯦ ꯍꯥ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯉꯁꯤ ꯐꯥꯎꯕꯗꯤ ꯏꯄꯥꯅ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯖꯧ ꯃꯉꯥꯡ ꯍꯥꯏꯗꯅ ꯐꯥꯎꯗꯅ ꯑꯩꯁꯨ ꯂꯩꯔꯤꯕ ꯃꯤ ꯑꯃꯅꯤꯅꯦ ꯅꯊꯟꯇ ꯄꯣꯏ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯧꯏ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤ ꯍꯩꯃꯥ ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯏꯄꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯏꯄꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯋꯥꯅꯤꯅꯦ ꯏꯕꯦꯝꯃ ꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥ ꯐꯕꯨꯡ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯩꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯡꯂꯥꯟ ꯂꯥꯟꯗꯅ ꯑꯔꯥꯟꯕꯒꯤ ꯃꯤꯡꯆꯠ ꯑꯗꯨ ꯐꯪꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯄꯥꯝ ꯑꯁꯤꯗ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯋꯥꯐꯝꯗꯨ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯏꯔꯥꯜ ꯁꯤꯖꯟꯗꯨꯅ ꯇꯌꯥꯝꯕꯅ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯍꯧꯅ ꯅꯤꯡꯁꯤꯡꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅꯗꯤ ꯀꯔꯤꯅꯣ ꯃꯣꯕꯥꯏꯜꯗ ꯅꯈꯣꯏ ꯅꯍꯥꯒꯤ ꯍꯧꯅꯕꯤ ꯀꯔꯤꯅꯣ ꯃꯦꯁꯦꯖ ꯊꯥꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅೋ ꯃꯗꯨꯗꯒꯤꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯉꯥꯡꯅꯩ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯐꯅ ꯍꯥꯏꯕꯅꯤ ꯅꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯐꯅ ꯊꯦꯝꯃꯤ ꯅꯪꯅ ꯃꯌꯥꯗꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯖꯁꯅꯨ ꯍꯨꯝꯅꯤ ꯂꯩꯖꯁꯅꯨ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕꯗ ꯆꯍꯤ 7-9 ꯐꯥꯔꯛꯂꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯕ ꯄꯥꯝꯂꯤꯕꯁꯤꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯖꯇ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯃꯦꯁꯦꯖ ꯆꯨꯝꯅꯇꯒꯤ ꯊꯥꯅꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯈꯦ ꯁꯦꯝꯗꯨꯅ ꯍꯧꯔꯛꯄꯅꯤ ꯑꯩꯅꯁꯨ ꯇꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯊꯣꯛꯇꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯈꯟꯅ ꯑꯩ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯄꯅꯤ ꯍꯣꯏ ꯑꯩ ꯀꯦꯖ ꯃꯧꯖꯔꯛꯄꯅ ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯁꯪꯒ ꯂꯩ ꯑꯩꯒꯤꯁꯨ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯃꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯃꯣꯕꯥꯏꯜꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯌꯥꯝꯕꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯃꯤꯅ ꯁꯤꯡꯅꯕ ꯌꯥꯗꯕꯒꯤ ꯍꯧꯅꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯏꯆꯥꯗꯣ ꯑꯩꯅ ꯍꯨꯟꯇꯣꯛꯂꯝꯃꯅꯤ ꯑꯩꯁꯨ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯍꯟꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯕꯗꯤ ꯂꯥꯛꯇꯦꯗꯅ ꯏꯀꯥꯏ ꯏꯀꯦ ꯍꯨꯟꯇꯣꯛꯇꯨꯅ ꯑꯩꯅ ꯄꯥꯕꯨꯡ ꯈꯪꯍꯟꯗꯅ ꯀꯌꯥꯔꯛ ꯆꯠꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯌꯥꯔꯣꯏ ꯑꯣꯛꯇꯕꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯒ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄꯤꯅꯤ
matam asigi mobile paibi mong wahi sing asi haiduna ibu aigi na kong yong nananabagi damak tattana aingonda China si mahangna pirakhiban ai khara lerega mu kauktoki adubu mahaki wahi du tarurga saunningbadagi matam khara amuk sangtaki adubu pabung asumna asum hokkibana ngasidi ichado aina thadorokpa matam yamna kui ichado ki mai thongdo ai ubu ngamdri pabu thoibabu yum masida puruktuna aigi nakta thambiyo e madugi oire ai dina hana ngalingai da dum haibani angang adu lawrucho mapa du yu thaktana thabak suning da bagi hongnabi hairuragana kannaring saba aduga mathongna di leitana angang adugi mapun sidu mangani haidana aine nangonda kayara hana haiba natro nangnadi khanghan khidoribani ha chahi kayano hokrise adubu haujiksu sajau aigi tikkari mata handri aina tauge khankiba thabakta ngasi phawbu ngamdaba leiti yengba taredana madugi damaktabu ai chanabu mittigi pirang sinthaba hongna bro se taitho napidu taithongne ahan mada themaga haiba taredana ai yaimabu unaba chatpatai maduda yanarabadine ngasi ma nachano padoina puduna lakani ko babu mahana tarai machadu pirakane haiba thajati aina sumabu ko bangai rakhibani haujikti mahaki punsi suloi mahana ibo amona kauraglaroi mahana kauruk pangai ringeda ichano pagi punsi do loibana halani babu thoi babu aigi na kalemina nanba babung namukta sinbiyo yare ai ngasi makchana na bohonaki asumna sajau khungangda laki amadi yaimagi yumda changlaki yumsibu kana lege kana mata leita malene loire dana yumsa maning maya sina tawriba song liba mong song sa kai jangdana bu loiba tarene tawrisi karamba yumbal kaibal none tawrisiba asuk kuiraba matamse ichanupi gi khandana nongmato soina chatki haibadi ichanupi ni yadaba yum sisu maning thangba soruksidi mathak tangkhai ma yaudredana tawrise masidai dei sunu padunu leiramgadabadu kana o babung ai budi masak khanglidana hui babung kakapiro sida leijare yare ai nangi yum masida ai phamgadabaga ai tanba phawine hai nangi yumban sibu tawri sibu kari none yaima sibu mi amana panari bu yumban durane babung kari matangi nangbu yu gai dubu thakpa to bro mina haibadadi angaw phaiga chap manare yu thaktana dumak lei nasa sisu nangna karimta yengsandre lekai miyam sina ngangnari sibu nangbu karimta tadro babung wafamdubu farese angangdu dikrai sakre angangdu masak amtang yeningbanine ai wa ma haigese haukhibana haukhrasu haujiktine wa makha tanadanaba nangisu yumbal kaiban si sidagi khajiktang phagana bhai tarene angangdo pibam yamna chadre mamagi manakta ai khara thamagene aduga nangisu angang asi honabagi damak nangna wajaba mayamda sunongonda komani dana aduga se paisa kharani se paisa lo lupa lising tarani se sina
ꯅꯐꯤ ꯅꯔꯣꯟꯒꯗꯨ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯅ ꯅꯪ ꯂꯩꯅꯕ ꯍꯣꯠꯅꯧꯅꯦ ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯀꯧꯊꯣꯔꯛꯁꯦ ꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯌꯨꯁꯦ ꯄꯥꯕꯨꯡ ꯄꯩꯁꯥꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯅꯨ ꯌꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝꯗꯦ ꯍꯥꯏꯔꯒꯅ ꯁꯦꯅꯦ ꯈꯔ ꯍꯥꯞꯄꯛꯀꯦꯅꯦ ꯁꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯍꯧꯅꯕꯤ ꯃꯤ ꯑꯆꯧꯕꯅ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯉꯁꯤ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯀꯅꯥꯅ ꯂꯦꯜꯍꯟꯕꯅꯣ ꯃꯁꯤ ꯀꯅꯥꯅ ꯂꯦꯜꯍꯟꯕꯅꯣ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯩ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯗꯨꯗ ꯄꯥꯕꯨꯡꯒꯤ ꯀꯔꯤꯁꯨ ꯍꯛ ꯂꯩꯇꯦ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯕꯨꯕꯣꯛ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯔꯕꯗ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯛ ꯊꯟꯗꯕꯗ ꯑꯃꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯤꯡꯅꯕꯤꯔꯛꯀꯅꯨ ꯑꯩ ꯌꯨ ꯊꯛꯂꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯌꯨ ꯊꯛꯈꯤꯕꯅꯣ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯂꯦꯜꯂꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯟꯕꯅꯣ ꯑꯩꯁꯨ ꯄꯥꯕꯨꯡ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯔꯤꯕ ꯈꯣꯡꯐꯝꯅ ꯈꯖꯤꯛ ꯁꯣꯏꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤ ꯑꯁꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯐꯥꯎꯕꯗꯤ ꯏꯆꯥꯅ ꯃꯤ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯟ ꯃꯊꯨꯝ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯦꯜꯂꯂꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯄꯥꯕꯨꯡ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯕ ꯌꯥꯔꯒꯅꯤ ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯅꯇꯤꯛ ꯅꯄꯥꯗꯤ ꯆꯥꯗꯅ ꯅꯁꯣꯡ ꯐꯜꯂꯒ ꯉꯥꯡꯅꯦ ꯑꯗꯨꯅꯤꯅꯦ ꯅꯊꯧꯅꯥꯗꯨ ꯊꯥꯒꯠꯂꯤ ꯃꯗꯨꯒꯤ ꯈꯣꯡꯐꯝꯗꯣ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯁꯥꯖꯧ ꯃꯉꯥꯡ ꯑꯩꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯩ ꯆꯤꯡꯂꯣꯟ 8 ꯂꯥꯟꯗꯨꯅ ꯇꯨꯔꯦꯜ ꯀꯌꯥꯒꯤ ꯏꯁꯤꯡ ꯊꯛꯂꯕ ꯁꯥꯖꯧ ꯃꯉꯥꯡ ꯁꯤꯡꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯥꯏꯊꯤꯕꯕꯨ ꯃꯥꯏꯊꯤꯕ ꯀꯌꯥꯔꯛꯅ ꯄꯤꯕ ꯉꯝꯕ ꯁꯥꯖꯧ ꯃꯉꯥꯡꯅꯤ ꯍꯩ ꯅꯁꯣꯡ ꯐꯟꯗꯅꯁꯨ ꯉꯥꯡꯕ ꯁꯥꯔꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯅꯝꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯔꯥꯏꯕꯛꯇꯨ ꯄꯥꯏꯔꯒ ꯌꯦꯡꯉꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯆꯥ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯦꯝꯕ ꯉꯝꯗꯕ ꯐꯤꯖꯦꯠ ꯄꯤꯒꯥꯏ ꯈꯔ ꯁꯦꯠꯄ ꯃꯕꯨꯛ ꯊꯟꯗꯅ ꯄꯤꯖꯕ ꯃꯁꯤꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯗ ꯅꯪꯅ ꯍꯤꯡꯍꯜꯂꯒ ꯀꯔꯝꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯨꯕꯣꯛ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖ ꯎꯠꯆꯔꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯄꯤꯈꯤꯕꯅ ꯐꯔꯅꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯪꯒꯤ ꯁꯨꯃꯥꯡ ꯐꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯁꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯌꯥꯗ ꯎꯁꯤꯠꯇꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯈꯤꯕ ꯑꯩ ꯂꯥꯏꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯁꯥꯞ ꯑꯃꯔꯣ ꯂꯥꯏꯔꯕꯁꯤꯕꯨ ꯂꯥꯏꯊꯨꯡ ꯑꯃꯔꯣ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯛꯈꯤꯕ ꯂꯥꯏꯊꯨꯡ ꯑꯃꯔꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯃꯥꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯒꯤ ꯁꯕꯝꯗ ꯇꯝꯂꯝꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯂꯝꯕ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯑꯗꯨꯅ ꯉꯁꯤꯅ ꯅꯈꯣꯏꯅ ꯆꯥꯎꯖꯔꯒ ꯈꯨꯕꯥꯛ ꯃꯩꯗꯒꯤ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯦꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯃꯨꯟꯗꯨꯅ ꯄꯣꯛꯏ ꯍꯥꯏꯕ ꯌꯦꯡꯕ ꯇꯥꯔꯦꯗ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜꯁꯦ ꯌꯣꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯀꯌꯥ ꯃꯆꯦꯠ ꯌꯣꯟꯒꯅꯤ ꯊꯦꯡꯅꯒꯅꯤ ꯏꯆꯥꯒꯤꯗꯃꯛ
이자기다막 힘기근 이자 저방 Ngaikhini 바보 kanano hazik lami do pamo thuiba kana sunatida babu ai pune hai do kari gino babu makhoina kari oibagino ai pune hai do babu thuiba laklam ni bedo Nangi nama thamalgi apokpane haibadi nangisu nabubu mafam asida aina nangbu ningthi nungaina pija pithak tawtre nafi narol ningthi jana set bachaba na ningthunghandre nungaina thamdre nahina sing tambada mimana bangamtre maram asina Nangbu aigi khutagi namduna makhoina pugani hairi Babu taligasu aidi chatpa ngamoye babu aidi yama haina di hosiki nupado aina thungnaudagi yengmaneba ai makhoida leiba ngamoye thoiba ichabu lairaba napagi itha nungsidagi kana amatana settuna ponba ngamlo Hey lady, napa lady, nangi pabung lady ngeda, kana ana su, nangui tanung degi settuna pon mangam loi, tengnagani punumak tengnagani, adu butuda, makhoina senjau paibanina, makhoina namduna, isabu aigi thanungdagi pukrabadi thoiba pabungdi kanaga hangabi yumasida kanaga lehogani pabungne hinglibase nangi manglamdane aigi chathoibena chorokpane inangaribase Nangbu miyamu oibatuni adubu aigi thamoida karigi jingna bauri babu makhoina pugani haido aidi talleba aine imagi masakaido amata uningdreba babu ai babungi masaktagi hena imagi masaka amata uningdreba babu aina Ima masak phajabra akoi ima gi photo leibra aina hangbado babu ai babunga kainagadabu oiradi babu ai ima gi masak amata khangjaningdre babu ai moigi yumda chatpa tale babu thoiba ai mi khar unaruge Laglam ni bamido Apa bami nati Masaki da kan bami ni Soida na makhoina ngamna na nabagidama Kari no kari da torokani Adugane Nang Atay tabalo singa dabalo silo Ay Mi khara una dabayati Masigi matungda Thoi babu Mamagi custody da lainana nabagidama Sazauna petitioner amo oiraga Family court ta se tharaki Masigi matungdi yai masu kilama neklam asumna court adu phambauki ngasigi case asi honaba tausi ngasigi case asigi petitioner oriba sajau mangangna mahaki machanopi thambalgi machanupa thoiba elias thoiba bu makhoi gi custody da thamjage haibagi council anina case asi chathaba yaragani ahanmada petitioner gi maikai dagi case asi chathaba hoba yare thank you your honor ngasigi case asi petitioner su oriba sajau mangangna mahaki machanopi thambalgi machanupa thoiba elias thoiba bu mahaki custody da thamjage haiba adugumba wafam aduni ngasigi laklibasi
Thoithoiba minor age amu oibaga loinana ngasigi lagliba case asi Guardian and Ward Act 1890 ki section 25 ki makhada case asi laksabani. I object your honor. Order. Case asi hobudang airi hane hekte yetuna horabadi your honor. Masibu case asi karamna sathagadoribano. Yani. Petitioner ki makaida chathabiyodum. Thank you, Your Honor. Hindu Minority and Guardian Act 1956 ki matungina Thoiba Elias Thoithoiba hairibasi mabubok amadi mahakki hek poksabi mama thambalda sinabiyu haibasini. Masigi maramdi Thoiba hairiba angang asi mahakki mapa yaimaga leminariba mong asi aduki matik fibam chadre. Nongmagi suba nongma ngamdabana mahak matam punamakti yu thaktuna leibana masabu ningthijana yengsinba ngamdre masagi tungi punsida khudong thiningai ama oire. Masi khakta natana chaba thakpa watpa amadi maning thungdaba angang amo oirakpana mamai thangda asigumba angang asina crime tauba haibasi soidana tai angang asigi punchibu kanbo oina Hindu Minority and Guardian Act 1956 ki matung ina mama oiriba thambalda amadi mabubok sajaugi custody da angang asi sinabiu haibasini. I objection, Your Honor. Hindu Minority and Guardian Act 1956 ki matung ina angang adunu nupa oirigati chahi manga nupi oirigana chahi taret mama gi custody da leibagi hak piri adubu aikoi gi petitioner gi maikaidi gi yeli bo wafam asidi noktaba ngamde. Your Honor, thambana imung manunggi awaba mateng pangbagi wafam tolaga mayum palabi mau amana mobile ama pairaga nupa naha kayaga hengo tauba horaki matam aduda yaimana phahaningduna khara ngang sakluba aduda mahakna sahi ani ohum tangariba pikliba angang adu hundok lamlaga nungsiriba machabu thadoktuna chatkraba matungda ngasina kari amuk nungsiraktuna yaimana wana yokcharakpa nung thugai duna chara nama charaga machabu yokcharakpa masabu charai hendana magidamak asukwana hona jaraklaba matam asida ngasidi masabu khangu thakta mahakna matau karamna nungsibiraglibano thambana masabu handakta nungsiragliba sinadi yamna angakpa phawbo wafam amani masidi thambana magi tungi khallaga khudong chaba longna nanabigidamak yaimabu awaba pina nanabigidamak silakpa wafam amani haibase. Your Honor, ngasigi case asida thamjaningi thoibabu mahakki heka popo yaimaga leminaba haibasina khwaidagi thoibagi apabu oigani. Your Honor, I objection, Your Honor. Order. Hausi amuk petitioner gi maikaida ngasagi makham da chathabiu. Thank you, Your Honor. Khwaidagi noningli badi ngasigi case asida paibiriba aigi defense ki aigi marumna yaimagi punsibu mayek sengna takpikre yamna wana chara hendaba haibu wafam chara nama charaga machabu yoi nung thugairaga machabu yoi haibu wafam amakha hausing hakki mamangda aigi marumna panbikre. Your Honor, nupi mau amana mobile paibi yade haibagi ek natraga rule kadaida leibage leirabadi madugi rule do aigi marumna puthokpi bayagani mobile thoktringeda mau kaya mangkhibagi wafam kya lei khabar kagas kaya da mau ama mangkhre haibasi mobile thoktringegi matamda kaya ama thoki mobile tholok laba matungdagi mau mangba khaknate mobile thoktringedi mau sing adumak mangnare e mobile ding asidagi chahi kharagi mamangda tholokpani adubu mau mangbadi ngasidagi chahi kaya masing angamdabadagi mangle sana lebaktadi chahi kharatabu ngairi mobile lakhibadi adubu. Your Honor, thambaldi mangkhiba mau amanate maru mapanga ngahaktang wari sanaba message thanaba photo thanababu masina aranbo oirabadi nupa singna makhoi gi maru mapang singa amadi makhoi ga khangnaba singa message thanariba Facebook ta post tawriba kaya da like tawriba amadi Facebook ta post tawriba kaya adudi. Your Honor, nupa amadi nupi anigi right managadabani haiba prithibi asida kholaw kaya lawringe gi cherak asida nupi na tauba ngaktana yengsinduna leirabadi nupi gi thakti. Your Honor, adumak hanthana leiba tabani nupi da thingliba adugumna nupa da thingbagi eksu leite nupa amana tawriba thabaktu mahakki imung kaidaba loinana nupi amana tawriba thabaktu su mahakki nupa ga leinariba mari aduda akaibo oidrabadi karisu kaidabra haiba wafamsin. Your Honor, thoiba nomagi mabuk thanna chaba phangdraba amadi mafi marul setpada maning makha tamdraba adugumba angang amani masida natana. Your Honor, mahi masingda apokpa yaimani yengsinba ngamdaba masagi tungi punsigidamak thoibabu mahakki mama thambal amadi mabubok sajaugi custody da sinabana khwaidagi afaba oigani haibasini tasenamak thoibagi yumlai kari thoibagi punsi mahing leikaina mayek sengna khangnaraba wafamni. Your Honor, masina angang asigi tungi punsigidamak khalaga
ꯍꯥꯏꯔꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯕꯨꯕꯣꯛ ꯁꯥꯖꯧꯗ ꯁꯤꯟꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯖꯁꯃꯦꯟ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯌꯣꯔ ꯑꯣꯅꯔ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯃꯊꯪ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯏ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯖꯁꯅ ꯀꯣꯔꯠ ꯑꯗꯨ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯎꯀꯤꯜꯗꯨꯒ ꯎꯅꯔꯝꯃꯤ ꯃꯔꯨ ꯀꯦꯁ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯒꯦ ꯌꯥꯏꯃ ꯀꯦꯁꯁꯤ ꯈꯔ ꯂꯨꯔꯤꯅꯦ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯑꯥꯏꯟꯗꯗꯤ ꯅꯪꯅ ꯆꯨꯝꯐꯝꯗꯤ ꯊꯣꯛꯏ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯆꯍꯤ 5 ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯆꯍꯤ 8 ꯃꯃꯥꯒꯤ ꯀꯁꯇꯗꯤꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯅꯪꯅ ꯌꯣꯛꯂꯒ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯤꯕ ꯀꯥꯎꯟꯇꯔ ꯂꯥꯛꯏꯁꯦ ꯅꯪꯅ ꯌꯨ ꯊꯛꯇꯨꯅ ꯂꯩ ꯅꯪ ꯁꯦꯟ ꯊꯣꯛꯇꯦ ꯑꯉꯥꯡ ꯑꯁꯤ ꯆꯔꯥ ꯍꯦꯜꯂꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯃꯗꯤ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯗꯦ ꯆꯥꯕ ꯊꯛꯄꯗ ꯃꯅꯤꯡ ꯊꯨꯡꯗꯦ ꯅꯪꯒꯤ ꯌꯨꯝꯂꯩ ꯀꯔꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯉꯨꯔꯀꯥꯟꯗ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯈꯔ ꯉꯝꯂꯞ ꯂꯩ ꯃꯔꯨ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯌꯣꯜꯂꯕꯁꯨ ꯌꯣꯟꯈꯤ ꯅꯠꯇꯦ ꯌꯥꯏꯃ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯦꯁ ꯑꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯦꯡꯉꯨꯕꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯅꯪꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯕꯣꯛꯀ ꯌꯦꯡꯅꯔꯨꯕꯗ ꯑꯉꯥꯡꯁꯤꯒꯤ ꯇꯨꯡꯒꯤ ꯁꯥꯐꯒꯗꯕꯁꯦ ꯃꯃꯥ ꯑꯃꯗꯤ ꯃꯄꯨꯅ ꯈꯔ ꯍꯦꯜꯂꯞ ꯂꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯝꯇ ꯈꯟꯅꯈꯤꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯌꯦꯡꯈꯤꯒꯦ ꯃꯔꯨꯞ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯔꯨꯞꯀꯤ ꯃꯤꯡꯗ ꯄꯥꯜꯂꯣ ꯍꯥꯏꯕꯁꯨ ꯑꯩ ꯄꯥꯟꯈꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤꯗꯤ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯁꯦꯠꯇꯨꯅ ꯄꯣꯟꯕꯤꯈꯤ ꯌꯥꯏꯃ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯒꯅꯨ ꯌꯦꯡꯈꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯔꯤꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯗꯒꯦꯗꯣ ꯈꯟꯅꯃꯤꯟꯅꯁꯤ ꯍꯣꯏ ꯃꯔꯨꯞ ꯈꯔ ꯐꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯃꯔꯣꯝꯗ ꯊꯝꯕꯥ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯤꯁꯤꯕꯨ ꯀꯣꯔꯠꯀꯤ ꯔꯥꯏꯗ ꯃꯈꯣꯏꯅ ꯉꯝꯈ꯭ꯔꯕꯗꯤ ꯊꯣꯏꯕꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯥꯕꯨꯡꯅ ꯁꯤꯟꯅꯕ ꯉꯝꯃꯔꯣꯏꯀꯣ ꯊꯝꯕꯥ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯏꯊꯤꯕ ꯍꯧꯅꯗꯦꯅꯦꯍꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕꯗꯨ ꯌꯦꯡꯉꯨꯅꯦ ꯀꯦꯁꯇꯤ ꯑꯩꯈꯣꯏꯅ ꯏꯉꯝꯗ ꯉꯝꯂꯕꯅꯤꯅꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯔꯦꯗꯅ ꯃꯗꯨꯗ ꯀꯣꯔꯠꯅ ꯔꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯄꯤꯔꯛꯂꯒꯗꯕꯅꯤ ꯅꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨ ꯌꯨꯝ ꯑꯁꯤꯗ ꯁꯥꯟꯅꯒꯗꯧꯔꯕꯅꯤꯅꯦ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯃꯍꯩ ꯇꯝꯅꯅꯕ ꯃꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠ ꯆꯥꯅꯅꯕ ꯃꯄꯨ ꯁꯥꯖꯧ ꯑꯣꯏꯅ ꯏꯁꯨꯒꯤꯗꯃꯛ ꯂꯩꯕ ꯍꯧꯔꯕꯅꯤꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯩꯅ ꯄꯩꯁా ꯈꯔ ꯄꯤꯒꯦ ꯑꯉꯥꯡ ꯑꯗꯨ ꯏꯔꯦꯝ ꯂꯦꯝꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯕꯗꯨ ꯌꯥꯔꯕꯗꯤ ꯃꯔꯟ ꯃꯊꯨꯝꯗꯨ ꯇꯤꯡꯉꯣꯏꯗꯧꯅꯤ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯎꯀꯤꯜ ꯑꯃ ꯅꯦꯛꯄ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯇꯤꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯖꯧ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯑꯐꯕ ꯑꯣꯏꯈꯤꯗ꯭ꯔꯤ ꯁꯥꯖꯧ ꯑꯩꯗꯤ ꯆꯪꯖꯔꯕꯗꯤ ꯉꯥꯛꯄꯤꯕ ꯉꯥꯛꯇꯅꯤ ꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯅꯨꯡꯗꯣꯟ ꯄꯣꯝꯃꯨꯔꯨꯅꯨ ꯉꯥꯏꯔꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯔꯦꯗꯅ ꯑꯃꯔꯣꯝꯗ ꯌꯥꯏꯃ ꯃꯍꯥꯛꯀꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯀꯔꯤ ꯌꯦꯡꯉꯨꯏꯅꯣ ꯐꯖꯗ꯭ꯔꯥ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯂꯩꯀꯣꯜꯁꯦ ꯋꯥꯎ ꯑꯩꯗꯤ ꯉꯥꯎꯔꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯍꯔꯗꯗꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯗꯦꯟꯁꯦ ꯑꯃꯠꯇ ꯂꯩꯇꯕ ꯂꯩꯔꯕꯁꯨ ꯈꯨꯠꯁꯦꯝꯒꯤ ꯒꯥꯔꯗꯦꯟ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯍꯥꯏꯕꯁꯤꯒ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯕꯨꯗꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯍꯥꯏꯅꯔꯤꯅꯤ ꯀꯩꯅꯣ ꯐꯖꯕꯗꯤ ꯅꯈꯣꯏꯒꯤ ꯁꯍꯔꯗ ꯂꯩꯕꯅ ꯑꯗꯨꯝ ꯍꯦꯜꯂꯤꯗ ꯅꯠꯇꯦꯕ ꯇꯦꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯖꯟꯅꯅꯨ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯌꯣꯕ ꯀꯩꯅꯣ
ꯀꯌꯥꯝ ꯅꯨꯡꯁꯤꯖꯤ ꯀꯃꯥꯏ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯗꯨꯕ꯭ꯔꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯝꯕꯥꯜꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯑꯗꯨꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯊꯝꯕꯥꯜ ꯀꯔꯤ ꯍꯥꯏꯒꯦ ꯇꯦꯝꯃ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯡ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯝꯕꯥꯜ ꯀꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯉꯣꯟꯗ ꯊꯝꯕꯥꯜ ꯀꯥꯏꯅ ꯀꯧꯔꯝꯃꯤꯁꯦ ꯇꯦꯝꯃ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯤꯔꯣ ꯅꯣꯛꯅꯕ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯣ ꯑꯗꯨꯏ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯀꯧꯔꯤꯅꯣꯕ ꯊꯝꯕꯥꯜ ꯀꯥꯏꯅ ꯀꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯈꯨꯡꯒꯪꯒꯤ ꯊꯝꯕꯥꯜ ꯆꯤꯡꯌꯥꯒꯤ ꯊꯝꯕꯥꯜ ꯒꯥꯏꯁꯨ ꯃꯥꯜꯂꯤꯗꯅꯀꯣ ꯃꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯃꯍꯥꯛ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯃꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯗꯧꯅ ꯈꯨꯡꯒꯪꯗ ꯂꯧꯁꯥꯟ ꯂꯧꯕ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯅꯔ ꯃꯥꯜꯂꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯗꯧꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯩꯗ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯕꯅꯤ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤꯅ ꯑꯗꯨ ꯇꯦꯝꯃ ꯑꯩꯕꯨ ꯍꯌꯦꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯀꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯅꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯂꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯤꯡꯕꯒꯤ ꯃꯆꯥꯛꯁꯦ ꯃꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯅꯪꯒ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯦꯛ ꯍꯪꯂꯛꯄꯗꯅꯦ ꯑꯩ ꯀꯣꯛꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯔꯝꯗꯤ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤ ꯍꯌꯦꯡ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯃꯁꯤꯒꯤ ꯈꯜꯂꯨꯔꯒ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯅ ꯀꯌꯥꯔꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯒꯨꯝꯕ ꯑꯃꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯃꯁꯤꯒꯤ ꯈꯜꯂꯨꯔꯒꯅ ꯅꯪꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯄ ꯏꯁ ꯇꯦꯝꯃ ꯅꯪꯁꯦ ꯅꯔꯧ ꯌꯥꯝꯅ ꯂꯩ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯛꯇꯦ ꯑꯩꯒꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯂꯣꯏꯔꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯇꯥꯜꯂꯒ ꯑꯗꯨꯝ ꯐꯔꯛꯀꯗꯧꯕ ꯅꯠꯇ꯭ꯔꯣ ꯁꯨꯔꯒ ꯂꯣꯏꯔꯦ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤ ꯊꯝꯕꯥꯜ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯤꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯕ ꯉꯝꯗꯦ ꯍꯥꯏ ꯑꯍꯜ ꯑꯃꯅ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯖꯔꯤꯕꯁꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯊꯕꯥꯛ ꯃꯄꯥꯁꯤꯗ ꯊꯝꯃꯣ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤ ꯇꯥꯎ ꯇꯦꯝꯃ ꯗꯪ ꯆꯣꯡꯉꯤ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯌꯦꯡꯉꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯅꯪꯒ ꯂꯥꯞꯅꯒꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯃꯠꯇꯁꯨ ꯊꯣꯛꯇꯦ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯊꯝꯃꯝꯗꯦ ꯇꯦꯝꯃ ꯌꯥꯔꯦꯕ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯅꯪꯁꯨ ꯀꯟꯅ ꯍꯧꯖꯤꯛ ꯅꯍꯩ ꯇꯝꯂꯤ ꯀꯔꯤꯅꯣ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤꯒꯤꯕꯨ ꯋꯥꯅꯦꯅ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯌꯧꯗꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯅꯦꯕ ꯑꯁꯨꯝꯅ ꯅꯛꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯂꯥꯞꯊꯣꯛꯅꯔꯛꯂꯕꯗ ꯌꯥꯏꯃꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ
ꯄꯥꯕꯨꯡ 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 ꯊꯣꯏꯕ ꯀꯔꯤ ꯇꯧꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯊꯣꯏꯕ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯆꯥꯗꯗꯤ ꯑꯩꯁꯨ ꯆꯥꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯏꯁꯥꯊꯤ ꯆꯥꯊꯣꯛꯎꯔꯣ ꯇꯜꯂꯤ ꯀꯩꯁꯨ ꯄꯥꯕꯨꯡ ꯑꯩ ꯆꯥꯛ ꯑꯃꯇ ꯊꯣꯡꯕ ꯈꯪꯗꯦ ꯑꯩꯁꯤꯕꯨ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯄꯥꯕꯨꯡꯗꯒꯤ ꯃꯨꯜꯂꯒ ꯄꯨꯈꯤꯗꯣꯏꯔꯣ ꯄꯥꯕꯨꯡ ꯊꯣꯏꯕ ꯊꯣꯏꯕ ꯏꯄꯥꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯌꯦ 이자부 아이게 그때기 문제나 봐 아이니 염락하는 혼을 그리쇼 찍나그나 밥은 혼나봐 야보 혼나리 나도 바보 모이나 로버 락드링에다 바보 아코이 그람다 강한다나 피론 요마가 아토파 마파마 마다 사카지라 바보 토이바 이차나 파우바 아도마이나 칼라브로 하 이차나 파우바 아돔나 칼라브로 낭기 바봉 미치엔 아마디 나티 호이 하잉가 시디바니 라암나 젖키바디 야가니 아도부 모두도 미능 낭나 호가니 탱나가니 아춤보다 마이 빡바니 란다바나 마탐 punamakta 마이 빡바니 lau 자실 이잖아 통보 작도 바봉 작에 라오 이잖아 통보 작 lau 바봉 작은 lau 자루르실로 asumna nungsina mapamacha chak chaminaki amasigi matungna mapamacha phamung amada tuminaki machano pathoibana mapabungda chena konuna tumjaram yaimana machano pagi makokta nan thanantha ahangba atyada kari tawgadabanu machano pa se makhuttagi munduna puduna chatkrabadi mahak kari tawgani khanduna leira asumna korna piba numit adu yauraki amadi korta council ani awai okhum tawnaki masigi matungda korna asumna yathang piki hauzik council ani na amagi wafam sing pukhana baloirabani na court ke maikai digi rai adu lauthuli Hindu Minority and Guardian Act 1956 ki matungina angang amana chahi manga dagina chahi 3 phawbagi manungda leirabadi angang nupana chahi manga angang nupina chahi 3 mamagi custody da leigadabani haiba wafam leirabasu haujik oiriba yaimagi phibam mahaki sel thoktaba amadi tunggi angang asigi punsigi yaifana nanubagi damak apokpi mama thambal amadi mabubok sajaugi custody da sinaba haiduna court na rai tare ngasigi damoktadi case asi matang asida loisile kari 토이바 바보 아이 먹고이게 짭방가 뭐해 바보 토이바 바보 아이 먹고이게 짭방가 뭐해 바보 토이바 이봐 오빠 레이트레 토이바 바보 바봉 좀더 자세 아이 먹고이게 짭봤달래 바보 아코조 탱크라니 그너 똑시 안강도 솜담다 피세 바볼다 안강시 고점 더 봐요 손 마마담 더 치네시 타도 아이기 그 타도 안까 아이 그 타도 아이 그 집 빠이가 노바 안까 타도 아이 바봉가 레호게 봐 아이 야데 봉 세 कोर्ट की ऑर्डर निको से नोई मामागा से नोई पोबोई मनाक तंग सी देले रदोंनि से चलो से अंगांग सिगे मखुचे पाइसंबियो 타도 아이 कुछि 타도 मपा याइमसु अंगांग से सुम उरदि यारो कोर्ट सिगे मपान थोपिरो 토이바 능 फजन लायुको 토이바 토이바 바봉 토기게 바보 아이 마코게 잡았달래 바보 아이 마코게 잡았달래 봐
ꯑꯁꯨꯝꯅ ꯀꯣꯔꯠ ꯑꯗꯨꯗ ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯠ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ, ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯥꯖꯧꯅ ꯄꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯆꯥꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯀꯌꯥ ꯂꯩꯈꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯨꯝꯅꯃꯛ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯀꯥ ꯑꯃꯗ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯄꯤꯛꯊꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯥ ꯊꯝꯕꯥꯜꯅ ꯑꯃꯃꯨꯛ ꯄꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯣꯏꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯁꯥꯅ ꯌꯦꯡꯗꯨꯅ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯃꯔꯣꯝꯗ ꯌꯥꯏꯃꯁꯨ ꯃꯍꯥꯛꯀꯤ ꯍꯥꯡꯂꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯅ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯑꯩ ꯂꯩ꯫ ꯍꯥ, ꯊꯣꯏꯕ, 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 ꯊꯣꯏꯕ." ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯛꯂꯔꯣꯏ ꯊꯣꯏꯕ, ꯏꯊꯥꯅꯨꯡꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯩ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯄꯥꯡꯗꯕ ꯃꯤ ꯑꯃꯅꯤ꯫ ꯏꯆꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯦꯛ ꯑꯀꯥꯏꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯄꯥꯏꯖꯔꯝꯕ ꯉꯥꯛꯇ꯫ ꯃꯜꯂꯕ ꯁꯨꯝꯖꯤꯠ, ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯃꯜꯂꯕ ꯀꯣꯜ ꯂꯤꯛ ꯈꯔ, ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯒꯤꯗꯃꯛ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯉꯔꯣꯏ꯫ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯝꯕ, ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣꯜ ꯂꯤꯛ ꯑꯃꯟꯕꯁꯤꯡ ꯑꯁꯦ ꯇꯨꯝꯄꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯦꯅꯦꯍꯦ꯫ ꯏꯄꯥꯁꯨ ꯊꯣꯡꯉꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ꯫ ꯏꯄꯥꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ꯫ ꯏꯄꯥꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦꯗꯅ꯫ ꯏꯄꯥ ꯋꯥꯔꯧꯗꯦ꯫ ꯆꯨꯝꯃꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯒꯅꯤ꯫ ꯏꯆꯥ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯏꯆꯥꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯀꯣ ꯊꯣꯏꯕ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤ꯫ ꯑꯩ ꯅꯪꯅ ꯍꯜꯂꯛꯄꯗꯣ ꯊꯣꯏꯕ, ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯅꯤꯌꯦ꯫ ꯄꯥꯕꯨꯡ, 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 ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯊꯣꯡꯅꯥꯎꯗ ꯌꯦꯡꯒꯦ꯫ ꯄꯥꯕꯨꯡ, 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 ꯀꯅꯥꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯗ
Ichana kaubada tahaduna leire. Aigi ichagi makhol saraga kauribana mu kanano. Pabungo, aine thoibane. Pabungo, thong hango ba pabungo. Se, thong hango thong thelisine pabungo. Ai bulak nari bani ne. Ngasi numit ini humni. Aigi chana yum thadok tuna chatkibada. Aigi wakhal dei chana kaubada dum taduna leiraba. Adubu. Ikup masida phawbada. Adubu. Hanna yenglubada ichade leiramte. Aibu tattana sanariba haibaduro. Natti he pabungo. Pabung thong tahango ke dobuge. Nacha thoiba matam punuma ke dum laabane. Thong am tahango haiba. Se. Thong am tahango. Pabungo. Thong am tahango haiba. His. Cha thoiba gi khonjenina. Masidi. Aigi wakhal mantre. Pabungo. Ai le pabungo. Thoiba. Thoiba nangdi kamaina. Pabungo. Aine. Nahan moina puba numitudagi. Ai moidi isingjo thakde. Adagi chaksu chade. Moina puba numito. Adagi nungdangsu. Adagi mathang nongalaga su. Adagi mathangi nongalaga su. Makoina isi hospital pureba. Adagi glucose mariga thille. Natonaga su thille. Aina loina phuidaleba ko. Adagi doctor na wari do hange. Moiga wari sanagreba. Ado matung wari sanarakanda kari phawrabno khangdeba. Ado pabungdi chak chabra. Ai chakhibada pabungdi chak chabra. Thoiba pabung chak chadiye. Chana thonglamba numittugi chana thonglamba saphuda yauriba chak karemba se. Masi yenglaga ichana thonglambani khanlaga masi yengduna tum leibani thoiba. Pabung ai khange. Pabung chak charamo ai khange. Adu pabung. Hey. Pabung da kenom ta haijegiba. Karino thoiba. Kasi nang ni pagi manakta kasi nang ni pagi nakta laglibasibo mangla taibanglo. Natraga ngaihak leiraga aibu thadoktan amuk chatkhigadoribro. Natinate babu. Haujikti pabung oina haibasu aina loina tare. Aduga pabunga eigasu kainadanaba aina haiba matang yabigera. Karino. Ha. Ichana karino hainingliba. Aiga icha thoibaga punchi supa yum masida lengdana leinanabagidama aina kari yagadobano. Ha. Aina kari yagadobano hayo. Ipai yage hayo. Pabungo. Adudi pabungo so. Pabungna soidana yagani haina waso. Hoi. Kari waso haibano. Pabungmo kari waso haibano. Pabungi kuto. Aigi kokta thamo. Se. Aina haibe yagani hayo. Hoi. Thoiba. Ai chana haibe yagani ye. Hayo. Ai. Ichaga kainaba ngamoi. Ichaga numit nini humni kainabada. Ipa thawaiga changa kainabagum ipagi awaba oina. Hayo. Pabung. Ngasidagi yu amahana tharo hayo. Thoiba. Ai. Ngasidagi yu amahana tharo. Pare pabung odati. Pabung. Ngasidagi yum masida aigi ima thambana punchi suppagi leibada pabungna ayaba pigani haiduna haibiu. Thoiba. Wafam adudi. Oh. Adudi
ꯄꯥꯕꯨꯡꯅ ꯅꯆꯥ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯅꯆꯥ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯗꯅ ꯅꯍꯥꯟꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯊꯣꯏꯕ ꯅꯪꯒꯤ ꯋꯥꯁꯛꯇꯨꯗ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯦꯃ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯦꯃꯅ ꯍꯥꯏꯕꯗ ꯏꯟꯈꯤꯗꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯔꯤꯃꯠꯇ ꯆꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯆꯀ꯭ꯔꯤꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤ ꯇꯦꯃꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯊꯣꯏꯕꯅ ꯇꯧꯍꯜꯂꯕꯅꯤ ꯇꯦꯃ ꯍꯧꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯡꯅꯔꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯦ 이반이 정두나 말라바 ꯃꯩꯇꯩꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤ ꯁꯦꯝꯖꯤꯜꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯦ ꯇꯦꯃ ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯇꯦꯃ ꯊꯝꯕꯥ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯛꯄ ꯃꯤꯀꯨꯞ ꯀꯌꯥꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯪꯒꯤ ꯑꯇꯣꯞꯄ ꯐꯤꯔꯦꯞ ꯑꯃ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯇꯦꯃ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯜꯂꯔꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯦꯖ ꯃꯧꯖꯗꯨꯅ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦꯁꯤ ꯍꯧꯒꯠꯂꯣ ꯌꯥꯔꯦ 이자 사이보 ꯐꯝꯕꯝ ꯑꯃꯠꯇꯗꯤ ꯊꯥꯎꯗ ꯋꯥꯔꯦꯗ ꯂꯦꯞꯄꯤꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯄꯨꯄꯨ ꯀꯥꯈꯠꯂꯣ ꯍꯣ ꯃꯥꯅꯤ 이수 ꯊꯣꯏꯊꯣꯏꯕꯗꯅꯤ ꯃꯄꯨꯒꯤ ꯐꯝꯕꯝ ꯊꯥꯅꯤ ꯈꯪꯉꯤꯁꯦ ꯀꯗꯥꯏ ꯑꯁ 이수ꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁ ꯅꯨꯃꯤꯗꯥꯡꯗ ꯁꯝꯄꯣꯛ ꯈꯣꯏꯕ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨꯅꯤ ꯍꯩ ꯃꯥꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯅ ꯂꯥꯛꯅꯗꯅ ꯀꯨꯏꯅ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯕ ꯁꯣꯂꯨꯁꯟ ꯑꯃ 이수 ꯊꯣꯏꯊꯣꯏꯕꯅ ꯂꯣꯏꯁꯜꯂꯦꯗꯅ ꯌꯥꯏꯃ ꯍꯧꯈꯤꯕꯗ ꯍꯥꯏꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯀꯔꯤꯁꯨ ꯈꯟꯅꯒꯨꯝꯁꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯂꯣꯏꯅ ꯄꯤꯒꯅꯤꯀꯣ ꯅꯪꯒꯤ ꯄꯃꯨꯛꯇ ꯃꯨꯛꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯂꯧꯔꯣꯏ ꯇꯧꯔꯣꯏꯗꯨ ꯇꯧꯔꯛꯀꯅꯨ ꯑꯔꯩꯕ ꯃꯈꯩ ꯄꯤꯔꯛꯀꯅꯤ ꯂꯧꯒꯦꯁꯨ ꯂꯧꯔꯣꯏꯁꯨ ꯇꯣ 이수ꯅ ꯃꯔꯥꯏ ꯂꯧꯖꯅꯤ ꯏꯆꯥ ꯃꯔꯥꯏ ꯂꯧꯖꯅꯤꯀꯣ ꯅꯪꯒꯤ ꯈꯔ ꯃꯨꯛꯄꯗꯨꯁꯨ ꯁꯦꯝꯗꯣꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯌꯥꯅꯕ ꯐꯩꯀꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯅ ꯅꯨꯡꯁꯤꯔꯕ ꯅꯆꯥ ꯑꯁꯤ ꯁꯦꯠꯅ ꯈꯥꯏꯅꯗꯅ ꯃꯇꯝ ꯈꯔ ꯍꯧꯔꯨꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊꯥꯅꯨꯡꯗ ꯅꯆꯥ ꯑꯁꯤ ꯅꯨꯡꯁꯤꯅ ꯁꯥꯒꯣꯟꯅꯗꯅ ꯅꯆꯥ ꯆꯥꯎꯕ ꯉꯥꯏꯗꯅ ꯀꯨꯝꯍꯩ ꯌꯦꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯅꯦ ꯅꯆꯥꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯛꯄꯤꯌꯨ ꯍꯣꯏꯗ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯊꯝꯕꯥ ꯍꯌꯦꯡ ꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯄꯣꯠ ꯆꯩꯁꯤꯡ ꯅꯪꯒꯤ ꯂꯩꯕꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯗꯨ ꯏꯄꯥ ꯂꯣꯏꯅ ꯄꯤꯔꯛꯑꯒꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯒꯠꯀꯗꯕꯅꯤꯅ ꯊꯦꯡꯈ꯭ꯔꯦꯅꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯅꯨꯀꯣ ꯆꯠꯂꯦ ꯏꯄꯥ ꯆꯠꯂꯦꯀꯣ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ 132 ꯁꯨꯕ ꯇꯥꯡꯀꯛ 이자 chaoba ngaikhini 타가처리 더러머시다
ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ